ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯦꯟ ꯍꯨꯔꯥꯟꯈꯤꯕꯤ ꯊꯥꯒꯣꯏ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯃ ꯑꯃꯗꯤ ꯊꯥꯒꯣꯏ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯆꯞ ꯃꯥꯟꯅꯕ ꯌꯨꯝꯅꯥꯛꯇ ꯃꯧ ꯑꯣꯏꯃꯤꯟꯅꯔꯤ꯫ ꯂꯩꯃꯅ ꯈꯔ ꯍꯩꯊꯔꯞ ꯇꯧꯕ ꯈꯨꯜꯗꯒꯤꯅꯤ, ꯑꯗꯨꯒ ꯊꯥꯒꯣꯏꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯂꯩꯃꯅ, "ꯑꯣ ꯅꯨꯄꯥ, ꯁꯦ ꯌꯦꯟ ꯃꯆꯤꯟꯖꯥꯛꯁꯦ ꯈꯔ ꯀꯛꯄꯤꯔꯝꯃꯨ꯫ ꯑꯩ ꯌꯦꯔꯨꯝꯁꯤꯡꯁꯦ ꯑꯃꯨꯛꯇ ꯃꯅꯤꯡꯒꯤ ꯏꯆꯦ ꯊꯔꯣ ꯍꯣꯏꯗ ꯌꯣꯜꯂꯨꯈꯤꯒꯦ"꯫ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯃꯩꯅ, "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯍꯣꯔꯦꯟ ꯍꯤꯗꯥꯛ ꯒ꯭ꯂꯥꯁ ꯑꯃꯇ ꯆꯤꯡꯅꯕ ꯂꯨꯄꯥ 10ꯗꯤ ꯄꯤꯌꯨꯀꯣ"꯫ "ꯑꯣ ꯄꯤꯒꯦ ꯄꯤꯒꯦ, ꯏꯆꯥꯒ ꯑꯩꯒ ꯆꯥ ꯆꯥꯗꯕ ꯅꯪꯒꯤ ꯌꯨꯊꯛ ꯁꯦꯜꯗꯤ ꯋꯥꯠꯍꯜꯂꯣꯏꯌꯦ, ꯋꯥꯠꯂꯤ ꯍꯥꯏꯕ꯭ꯔꯣ? ꯄꯤꯅꯤ, ꯄꯤꯗꯨꯅꯇꯁꯨ ꯂꯥꯛꯂꯤ"꯫ ꯊꯣꯏꯕꯤꯗꯨ, "ꯇꯨꯝꯍꯧꯕꯅꯤ ꯊꯣꯏꯕꯤꯗꯨ, ꯂꯥꯡꯕꯤꯔꯨꯅꯨꯀꯣ"꯫ "ꯍꯣꯏ ꯍꯣꯏ ꯍꯣꯏ"꯫ ꯁꯤ ꯍꯥꯏꯅ ꯂꯩꯃꯗꯨ ꯌꯦꯔꯨꯝꯗꯨ ꯊꯨꯝꯃꯣꯛ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤ꯫ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯌꯨꯉꯥꯎꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯆꯥ ꯑꯃꯗꯤ ꯏꯃꯨꯡꯕꯨ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯌꯦꯟ ꯈꯔ ꯂꯣꯏꯖꯔꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ ꯂꯩꯃꯅ꯫ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯦ ꯂꯩꯃ, ꯑꯗꯨꯕꯨ ꯌꯨꯝꯁꯤ ꯄꯥꯅꯕ ꯍꯣꯠꯅꯕꯗ ꯃꯆꯤꯟꯗꯤ ꯈꯔ ꯀꯜꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒ ꯇꯣꯏꯅ ꯈꯠꯅ ꯂꯥꯎꯅ ꯇꯧꯕꯅ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯈꯣꯏꯕꯨ ꯎꯁꯤꯠꯄꯤꯗꯦ꯫ ꯃꯔꯨ ꯑꯣꯏꯅ ꯊꯥꯒꯣꯏꯅ ꯂꯩꯃꯕꯨ ꯌꯥꯝꯅ ꯌꯦꯡꯊꯤ꯫ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯃꯧ ꯑꯣꯏꯃꯤꯟꯅꯕꯅ ꯏꯆꯦ ꯏꯅꯥꯎ ꯍꯥꯏꯅꯔꯕꯁꯨ ꯊꯥꯒꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯂꯩꯃꯕꯨ ꯌꯥꯝꯅ ꯌꯦꯛꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗ, ꯊꯥꯒꯣꯏꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯂꯩꯃꯅꯗꯤ ꯈꯜꯂꯤ ꯃꯗꯨ ꯀꯜꯂꯛꯄꯅꯤ꯫ ꯂꯩꯃꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯥꯒꯣꯏꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯗ ꯊꯥꯒꯣꯏ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯥꯒꯣꯏꯅ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯂꯩꯃ, ꯀꯗꯥꯏꯗꯅꯣ? ꯋꯥꯏ ꯄꯦꯎꯒꯦ ꯍꯥꯏꯔꯣ"꯫ ꯂꯩꯃꯅ, "ꯀꯗꯥꯏꯗꯒꯤ ꯋꯥꯏꯅꯣꯗ ꯏꯆꯦ, ꯑꯣ ꯌꯨꯝꯁꯦ ꯄꯥꯟꯕ ꯉꯝꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯅꯤ꯫ ꯌꯦꯔꯨꯝ 5ꯈꯛꯁꯦ ꯃꯅꯤꯡꯒꯤ ꯏꯆꯦ ꯍꯣꯏꯗ ꯌꯣꯜꯂꯨꯒꯦ, ꯑꯗꯨꯒ ꯆꯦꯡ ꯋꯥꯟꯒꯦ ꯇꯧꯕꯅꯤ"꯫ ꯊꯥꯒꯣꯏꯅ ꯊꯨꯃꯣꯛ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ, "ꯀꯗꯥꯏꯅꯣ ꯀꯗꯥꯏꯅꯣ, ꯏꯆꯦꯅ ꯂꯧꯍꯧꯔꯁꯨ ꯂꯧꯍꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯅꯥꯎꯒꯤꯕꯣ, ꯑꯗꯨꯛ ꯋꯥꯅ ꯃꯅꯤꯡ ꯇꯥꯅ ꯆꯠꯇ꯭ꯔꯕꯁꯨ. ꯉꯁꯥꯏꯁꯨꯅꯦ ꯊꯣꯏꯕꯤꯗꯣ ꯑꯩꯈꯣꯏ ꯊꯣꯏꯅꯨꯒ ꯆꯥꯛ ꯆꯥꯈꯤꯕꯅꯤ. ꯀꯔꯤꯅꯣꯅꯦꯍꯦ, ꯃꯥꯒꯤ ꯆꯥꯛ ꯈꯨꯆꯥꯗꯨꯕꯣ ꯀꯤꯠ ꯀꯤꯠ ꯅꯝꯃꯤ, ꯑꯩꯈꯣꯏ ꯊꯣꯏꯅꯨꯒꯗꯣ ꯑꯃꯠꯇ ꯆꯥꯕ ꯐꯪꯕ ꯅꯠꯇꯦ"꯫ ꯂꯩꯃꯗꯨ ꯃꯄꯨꯛꯅꯤꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯁꯣꯏꯔꯔꯣꯏ, ꯀꯌꯥꯝ ꯄꯤꯖꯗꯅ ꯄꯤꯖꯕ ꯁꯥꯈꯤꯕꯁꯤꯅ"꯫ "ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯂꯥꯏꯔ ꯃꯆꯥ ꯃꯊꯤꯕꯣꯡ ꯂꯥꯎꯕꯤ ꯍꯥꯏꯗꯨꯅꯤ ꯏꯆꯦ"꯫ "ꯁꯦ ꯏꯆꯦ, ꯌꯦꯔꯨꯝ 5ꯅꯤ, 50ꯗꯤ ꯄꯤꯔꯣ ꯏꯆꯦ"꯫ "ꯍꯦꯔꯥ ꯂꯩꯃ, ꯅꯪꯁꯨ 50ꯗꯤ ꯌꯥꯝꯃꯜꯂꯤ, 30ꯗꯣ ꯍꯦꯛ ꯄꯤꯔꯒꯦꯁꯦ. ꯏꯆꯦꯅ ꯀꯅꯥ ꯅꯠꯇꯦ ꯏꯅꯥꯎꯒꯤꯅꯦꯅ ꯂꯧꯕꯅꯤꯁꯦ, 30ꯗꯣ ꯇꯧꯔꯣꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯖꯤꯗ ꯌꯦꯞꯂꯤꯕ ꯄꯩꯁꯥꯗꯨ ꯄꯤꯔꯛꯏ꯫ "ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ"꯫ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯂꯩꯃꯁꯨ, "ꯍꯣꯏ ꯏꯆꯦ"꯫ ꯍꯣꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯩꯃꯗꯨ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯅꯅꯦ, ꯍꯦꯛ ꯄꯣꯠ ꯂꯧꯕꯁꯤꯅꯅꯦ ꯅꯝꯊꯨꯗꯅ ꯂꯧꯗꯗꯤ ꯌꯥꯗꯦ, ꯑꯗꯨꯝ ꯃꯥꯅ ꯉꯝꯃꯗꯕꯅꯦ꯫ ꯃꯅꯤꯡ ꯏꯆꯦꯗ ꯌꯣꯜꯂꯗꯤ 50ꯗꯤ ꯁꯤꯠꯀꯗꯕꯅꯦꯕ, ꯃꯥꯅꯕꯨ ꯂꯧꯔꯗꯤꯅꯦ ꯃꯥꯅ ꯑꯣꯏꯖꯗ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯁꯟꯙꯥ ꯋꯥꯏꯔꯝꯒꯤ ꯀꯣꯔꯧꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏ ꯁꯟꯙ꯭ꯌꯥꯅ ꯀꯣꯔꯤ ꯆꯦꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯈꯣꯡꯊꯥꯡ ꯊꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯤ ꯂꯩꯃ꯫ "ꯍꯩꯃꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯧꯒꯠꯄ? ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯇꯧꯔꯤꯔꯣ"꯫ ꯊꯣꯏꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯔꯝꯕꯗꯨ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯗ ꯌꯦꯡꯂꯒ, "ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯄꯗꯗꯤ ꯅꯪꯗꯤ ꯂꯩꯁꯨ ꯂꯩꯔꯝꯗꯦ, ꯑꯩꯗꯤ ꯀꯞꯄꯤꯅꯤꯅꯦ, ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯦ, ꯆꯥꯛ ꯊꯣꯡꯕꯤꯔꯣꯀꯣ ꯏꯃꯥ"꯫ "ꯍꯣꯏ ꯍꯣꯏ, ꯊꯣꯡꯂꯒꯗꯧꯅꯤ, ꯏꯃꯥꯅ ꯆꯦꯡꯒ ꯂꯣꯏꯅ ꯋꯥꯜꯂꯛꯂꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯨꯃꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯆꯦꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯎꯠꯂꯤ꯫ ꯆꯦꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯑꯂꯨ 3 ꯈꯛꯇꯨꯁꯨ ꯎꯕꯗ ꯊꯣꯏꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯉꯁꯥꯏ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯥꯛ ꯌꯥꯝꯅ ꯆꯥꯈꯤ ꯍꯥꯏ, ꯀꯌꯥꯝ ꯆꯥꯔꯛꯀꯦꯅꯦ"꯫ "ꯑꯁ ꯀꯥꯏꯗꯩꯅꯣꯗ, ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯅꯪ ꯃꯄꯥꯟꯗ ꯂꯩꯔꯝꯃꯨ, ꯊꯣꯏꯅꯨ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯍꯥꯏꯔꯦ, ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ ꯊꯣꯏꯅꯨꯗꯣ, ꯑꯗꯩ ꯑꯩꯅ ꯆꯠꯂꯒꯦꯅ ꯍꯥꯏꯒꯦ ꯆꯪꯕꯗ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯎꯇꯤ ꯑꯁꯪꯕ ꯊꯣꯡ ꯂꯩꯔꯝꯕ ꯋꯥꯅꯤꯗ, ꯊꯣꯏꯅꯨꯅ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯌꯦ, ꯑꯗꯨꯗ ꯏꯃꯥꯕꯣꯛꯅ ꯅꯪ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯈꯣ ꯍꯥꯏ, ꯊꯣꯏꯅꯨꯅ ꯌꯥꯗꯕꯗꯒꯤ ꯑꯩ ꯈꯔꯗꯤ ꯆꯥꯔꯦ, ꯑꯩꯁꯨ ꯆꯥꯅꯤꯡꯕꯅꯤꯅ, ꯑꯗꯣ ꯌꯥꯝꯗꯦꯗ"꯫ "ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣꯕ,
ꯃꯗꯨꯒꯤ ꯃꯩꯇꯠꯄꯤꯗꯣ ꯑꯩ ꯏꯆꯥꯅ ꯆꯥꯛ ꯂꯣꯏ ꯆꯥꯊꯣꯛꯈꯤ ꯀꯥꯏꯅꯒ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤ. ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯐꯨꯅꯥꯛ ꯃꯄꯥꯟ ꯑꯗꯨꯗ ꯎꯏꯔꯤ ꯎꯏꯔꯤ ꯈꯞꯆꯤꯡ ꯆꯤꯡꯂꯤ ꯊꯣꯏꯕꯤꯗꯨ. ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯂꯩꯃꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯖꯔꯤ. ꯊꯣꯏꯕꯤꯗꯨ ꯃꯇꯣꯝꯇ ꯄꯣꯛꯆꯕꯤꯅꯤ. ꯃꯃꯥꯅ ꯃꯄꯥꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯩ. ꯂꯩꯖꯗ꯭ꯔꯕꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯖꯩ. ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯩꯁꯨ ꯌꯨ ꯈꯔ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯍꯥꯏꯕꯁꯤ ꯃꯥꯗꯤ ꯀꯧꯗꯦ. ꯌꯨ ꯉꯥꯎꯔꯒ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯔꯤꯕ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯀꯛꯄꯗꯨ ꯉꯁꯤꯁꯨ ꯇꯧꯔꯤ. ꯂꯩꯃ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯌꯨꯅ ꯆꯤꯟꯗꯦꯡꯂꯕꯅꯤꯅ ꯆꯠꯂꯝꯃꯅꯤ, ꯂꯩꯔꯝꯃꯅꯤ ꯌꯨ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯍꯣꯏꯗ. ꯀꯔꯤꯅꯣ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯍꯅꯨꯕꯤꯗꯣ? ꯑꯁꯨꯝꯅ ꯃꯣꯏꯅ ꯅꯣꯡꯃꯒꯤ ꯊꯛꯄ ꯂꯦꯞꯇ꯭ꯔꯕꯅꯤꯅ ꯁꯅꯥꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ. ꯅꯣꯡ ꯈꯤꯇꯪ ꯌꯨꯕꯒꯁꯦ ꯌꯨ ꯊꯛꯄ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯔꯤꯅꯣ ꯖꯤꯡꯒꯒꯗꯣ ꯁꯤꯟꯕꯤꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯗꯅ ꯑꯃꯨꯛ ꯇꯣꯏꯕ. ꯁꯝꯕꯜ ꯈꯤꯇꯪ ꯇꯦꯛꯊꯔꯛꯄꯗꯅꯦ ꯈꯥꯕꯤꯕꯒ ꯈꯣꯠꯄꯒ. ꯑꯌꯥꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯕ ꯌꯨ ꯌꯣꯟꯕꯤꯗꯨꯅ. ꯀꯂꯛꯆꯩꯗꯀꯣ. ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯗꯤꯅꯦ ꯑꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯦꯕ. ꯏꯅꯤꯡ ꯇꯦꯛꯉꯩꯁꯨ ꯁꯨꯕ, ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯕ, ꯁꯨꯕ꯭ꯔꯥ ꯂꯦꯞꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯌꯥꯗꯕ. ꯆꯥꯒꯟꯕ ꯌꯥꯡꯒꯟꯕ, ꯁꯨꯒꯟꯕ ꯂꯥꯏꯔꯕ ꯑꯣꯏꯔꯦ ꯂꯩꯃ ꯍꯣꯏꯗꯤ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯕ ꯌꯦꯡꯒꯣꯟꯂꯣꯝꯗ ꯆꯪꯂꯛꯂꯤ. ꯌꯦꯟꯁꯤꯕꯨ 1, 2, 3, 4, 5 ꯌꯦꯟ 6, ꯃꯄꯤ 4. ꯃꯄꯤ ꯑꯃ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯌꯦꯟ 5 ꯈꯛꯇ ꯉꯥꯏꯅ. ꯁꯣꯏꯗ꯭ꯔꯦ. ꯂꯩꯇ ꯑꯉꯥꯡꯒꯤ ꯁꯅꯥ ꯃꯇꯠ ꯑꯃꯈꯛ ꯌꯥꯟꯕꯗꯣ ꯀꯥꯏꯊꯣꯛꯂꯒ ꯂꯣꯏꯖꯕ ꯌꯦꯟꯅꯤ, ꯍꯧꯗꯣꯛꯅꯕ ꯍꯥꯏꯗꯅ. ꯌꯦꯟ 6 ꯈꯛ ꯂꯣꯏꯕꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯄꯨꯔ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯕ. ꯑꯃ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦꯕ. ꯒꯣꯟꯗꯒꯤ ꯌꯦꯔꯨꯝ ꯈꯔ ꯃꯥꯡ. ꯇꯧꯔꯤꯁꯦ ꯑꯩꯅ ꯎꯠꯅ ꯋꯥꯏꯅ ꯀꯨꯞꯂꯕꯅꯦ. ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯅꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯕ ꯇꯟꯗꯅꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯃꯥ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ ꯃꯥꯅ ꯁꯣꯏꯗꯅ ꯌꯨꯒ ꯑꯣꯟꯅꯔꯒ ꯊꯛꯂꯝꯃꯅꯦꯕ. ꯑꯩ ꯂꯥꯟ ꯇꯧꯒꯦ ꯉꯁꯤꯗꯤ. ꯑꯩ ꯂꯥꯟ ꯇꯧꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯤ ꯆꯤꯡꯈꯠꯂꯗꯨꯅ ꯂꯩꯃꯗꯨ ꯊꯣꯛꯂꯛꯂꯤ. ꯌꯨ ꯌꯥꯏꯝꯕꯤ ꯍꯣꯏ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯂꯩꯃꯗꯨ ꯀꯔꯤ ꯀꯔꯥ ꯍꯥꯏꯗꯤ ꯐꯠ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯇꯣꯃꯩꯗꯨ ꯃꯇꯥꯎ ꯌꯥꯍꯧ ꯉꯟꯕ ꯀꯨꯜꯂꯕꯤꯒ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯍꯦ ꯅꯨꯄꯥ, ꯅꯪ ꯌꯦꯟ ꯑꯃꯨꯕꯤꯗꯨ ꯄꯨꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯪꯕꯣ? ꯄꯨꯗꯦ ꯀꯩꯅꯣ ꯅꯨꯄꯤ? ꯀꯥꯏꯗꯒꯤ ꯌꯦꯟ ꯑꯃꯨꯕꯤꯅꯣ? ꯑꯣ ꯍꯨꯔꯥꯟꯕ, ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ. ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯑꯃꯨꯕꯤ ꯂꯩꯕꯗꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯅꯪ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯔꯣ? ꯏꯅꯦ ꯌꯥꯏꯝꯕꯤ, ꯌꯦꯟ ꯑꯃꯨꯕꯤꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯎ. ꯑꯩ ꯄꯩꯁꯥ ꯍꯜꯂꯝꯒꯦ. ꯌꯦꯟꯗꯨ ꯃꯔꯨꯝ ꯀꯣꯛꯂꯤꯕꯅꯤ. ꯌꯥꯏꯝꯕꯤꯁꯨ ꯂꯩꯃꯒꯤ ꯃꯤꯍꯨꯟ ꯈꯪꯕꯅ ꯄꯩꯁꯥ ꯍꯟꯗꯣꯛꯀꯦ ꯍꯥꯏꯔꯕꯗ ꯌꯦꯟ ꯑꯃꯨꯕꯤ ꯑꯗꯨ ꯄꯨꯊꯣꯔꯛꯏ. ꯑꯣ, ꯃꯁꯤꯕꯨ ꯉꯝꯃꯤꯗꯀꯣ. ꯏꯃꯥꯒꯤ ꯌꯦꯟ ꯑꯃꯨꯕꯤ. ꯏꯆꯥꯗꯤ ꯊꯋꯥꯏ ꯃꯥꯡꯂꯝꯅꯤꯗꯀꯣ. ꯌꯨ ꯊꯛꯄ ꯃꯌꯥꯝꯁꯤꯒꯤ ꯃꯥꯔꯤꯅꯕ ꯑꯣꯏꯔꯝꯅꯤꯗꯀꯣ. ꯏꯅꯦ, ꯁꯦ ꯃꯇꯨꯡꯗꯗꯤꯅꯦ ꯏꯅꯦ ꯍꯣꯏꯁꯨ ꯁꯤꯒꯨꯝꯕ ꯄꯣꯠ ꯂꯧꯕꯤꯒꯅꯨ. ꯍꯦ ꯍꯅꯨꯕꯤ, ꯅꯪꯒꯤ ꯌꯨ ꯌꯣꯟꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯌꯣꯜꯂꯨ. ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯎꯗꯅ ꯅꯪ. ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯝꯃꯤ. ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯎ ꯅꯪ. ꯌꯨ ꯌꯥꯏꯝꯕꯤꯗꯨ ꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯏꯆꯦꯟ ꯆꯦꯟꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯂꯣꯏꯁꯜꯂꯣ ꯅꯣꯏꯕꯨ. ꯏꯅꯦꯗꯤꯅꯦ ꯉꯁꯤ ꯈꯨꯂꯥꯡꯈꯥꯁꯤ ꯈꯪꯕꯅ ꯑꯣꯏꯅ ꯀꯧꯔꯦ. ꯄꯣꯠꯁꯤꯠ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ. ꯂꯣꯏꯁꯜꯂꯣ. ꯂꯩꯃꯅ ꯌꯦꯟ ꯑꯃꯨꯕꯤ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯗ ꯃꯨꯛꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯔꯦ ꯊꯥꯒꯣꯏꯗꯨ. ꯂꯩꯃꯅ ꯄꯥꯏꯔꯤꯕ ꯐꯖꯔꯕ ꯌꯦꯟꯕꯤꯗꯨ ꯎꯕꯗ ꯃꯇꯤꯟꯒꯗꯣ ꯀꯨꯠ ꯌꯣꯠꯂꯗꯨꯅ ꯊꯥꯒꯣꯏꯅ ꯀꯌꯥꯗ ꯌꯣꯟꯒꯦ ꯍꯥꯏꯅꯣ ꯑꯗꯨꯕꯨ ꯂꯩꯃ? ꯂꯩꯃꯗꯨ ꯁꯥꯎꯅꯤꯡꯗꯅ ꯂꯥꯛꯄꯒ ꯀꯩꯅꯣꯗ ꯏꯆꯦ, ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯌꯣꯟꯗꯣꯏꯕꯣꯏꯗ ꯅꯤꯡꯉꯕꯣ? ꯌꯣꯟꯗꯧꯕꯗ ꯃꯥꯜꯂꯕ ꯀꯩꯅꯣ? ꯑꯣ, ꯈꯥꯡꯗꯒꯤ ꯀꯜꯂꯨꯔꯤꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯊꯥꯒꯣꯏꯗꯨ ꯆꯥꯅꯤꯡ ꯂꯦꯛꯇꯨꯅ ꯌꯦꯟꯕꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫
ꯊꯥꯒꯣꯏꯅ ꯈꯟꯈꯤꯕꯅꯤ ꯌꯦꯟ ꯑꯗꯨ ꯎꯕꯗ ꯍꯥꯟꯅꯒꯨꯝ ꯃꯃꯜ ꯃꯊꯨꯝ ꯆꯥꯗ ꯂꯧꯍꯧꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯂꯩꯃꯒꯤ ꯌꯥꯎꯖꯔꯛꯄ ꯐꯅꯦꯛ ꯐꯤꯔꯣꯜ ꯀꯣꯜ-ꯂꯤꯛ ꯄꯨꯝꯕ ꯊꯥꯒꯣꯏꯅ ꯃꯃꯜ ꯃꯊꯨꯝ ꯃꯇꯤꯛ ꯆꯥꯗꯅ ꯊꯥꯒꯣꯏꯅ ꯂꯣꯏꯅ ꯂꯧꯈꯤꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯅ ꯂꯩꯃꯅꯁꯨ ꯊꯥꯒꯣꯏꯗ ꯌꯣꯟꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯊꯥꯒꯣꯏꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯄꯨꯝꯕ꯫ ꯂꯩꯇꯕ ꯀꯧꯕꯅꯤꯅ ꯂꯩꯃꯗꯨ ꯑꯁꯤꯠꯄ ꯈꯔꯗ ꯌꯣꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯉꯥꯏꯍꯥꯛ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ, ꯂꯩꯃ ꯏꯁꯧ ꯀꯌꯥ ꯂꯥꯡꯂꯕꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯃꯁꯤꯜ ꯑꯗꯨꯃꯛ ꯁꯨꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯣꯃꯩꯗꯨ ꯇꯨꯃꯤꯟ ꯑꯉꯥꯎꯕꯒꯨꯝ ꯁꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯤ꯫ "ꯑꯣ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ, ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦꯅꯦ?" "ꯍꯥꯎ ꯄꯥꯕ, ꯑꯩ ꯁꯤꯗ ꯂꯩꯌꯦ." "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯖꯒꯣꯏꯒ ꯁꯥꯏꯌꯦ ꯌꯦꯡꯉꯣ." "ꯑꯣ ꯏꯕꯦꯝꯃ, ꯅꯄꯥꯒꯤꯁꯦ ꯖꯒꯣꯏ ꯁꯥꯕ ꯅꯠꯇꯦ, ꯅꯄꯥꯗꯤꯅꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯌꯨꯕ꯭ꯔꯥꯖꯅꯤꯅꯅꯦ ꯉꯟꯇꯥꯅ ꯂꯝ ꯀꯣꯏꯊꯣꯛꯂꯨꯕꯒꯤ ꯁꯥꯔꯤꯕ ꯖꯒꯣꯏꯅꯤ꯫ ꯃꯁꯥꯁꯦ ꯂꯦꯞꯄ ꯉꯝꯗꯗꯅ ꯐ꯭ꯔꯥ ꯐ꯭ꯔꯥ ꯍꯥꯏꯔꯤꯁꯦ, ꯇꯥꯒ ꯈꯧꯁꯥꯔꯛꯈꯤꯅꯤ ꯌꯦꯡꯉꯨ." "ꯅꯨꯄꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯆꯥꯗꯧꯕ ꯀꯌꯥ ꯆꯥꯗ, ꯊꯛꯇꯧꯕ ꯀꯌꯥ ꯊꯛꯇ, ꯌꯦꯟꯁꯤꯡꯁꯦ ꯀꯌా ꯋꯥꯅ ꯂꯣꯏꯔꯒ ꯅꯣꯡꯃꯒꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛꯇꯤ ꯄꯨꯛ ꯊꯟꯅꯕ ꯆꯥꯔꯤꯗꯅ ꯑꯩꯈꯣꯏ꯫ ꯌꯦꯡꯉꯨ, ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯐꯥꯎ ꯍꯞꯇꯥ ꯑꯃꯗ ꯀꯣꯛꯂꯤꯕ ꯌꯦꯔꯨꯝꯁꯦ 2 ꯁꯨꯅ ꯄꯤꯖꯕ ꯉꯝꯗꯦ." ꯇꯣꯃꯩꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡꯒꯗꯨ ꯀꯌꯥ ꯇꯥꯗ ꯋꯥꯈꯜ ꯇꯥꯕ ꯁꯥꯔꯒ, ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯕꯣ, ꯑꯩꯒꯤ ꯏꯆꯥ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯕꯣ, ꯆꯥꯔꯨꯅꯨ ꯌꯦꯔꯨꯝ ꯆꯥꯕ ꯃꯤꯠ ꯅꯥꯄꯨ ꯀꯥꯅꯕꯅꯤ. ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯏꯄꯥꯅ ꯇꯍꯣꯠ ꯆꯥꯝꯃ ꯇꯃꯪ ꯆꯥꯝꯃ ꯎꯟꯒꯅꯤ, ꯈꯨꯃꯟ ꯈꯝꯕꯒꯤ ꯃꯔꯥꯟꯌꯥꯏꯗ ꯊꯤꯟꯒꯅꯤꯅꯦ ꯁꯔꯤꯁꯣ." ꯑꯃꯨꯛ ꯍꯧꯔꯛꯂꯦꯅꯦ ꯃꯥꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯁꯦ, ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯗ ꯉꯥꯎꯕ ꯑꯩꯒꯤ ꯅꯨꯄꯥꯁꯦ꯫ "ꯑꯣ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯌꯨꯕ꯭ꯔꯥꯖ, ꯍꯥꯕꯤꯔꯤꯕꯗꯣ ꯁꯧꯒ꯭ꯔꯤꯅꯤ, ꯏꯔꯣꯏꯔꯤꯗꯣ ꯅꯈꯨꯠꯅ ꯅꯥꯟꯊꯨꯒꯅꯤꯀꯣ, ꯏꯔꯥꯛꯅꯒꯅꯤ ꯁꯦꯟꯅꯖꯧ." "ꯊꯥꯡꯖꯤꯡ ꯑꯃꯠꯇꯁꯨ ꯃꯦꯠꯂꯝꯃꯨ, ꯐꯪꯗꯕꯔꯍꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ." "ꯑꯣ ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯗꯤꯅꯦ ꯃꯣꯏꯔꯥꯡ ꯀꯩꯊꯦꯜꯁꯨ ꯀꯥꯔꯨꯗꯔꯦ, ꯇꯔꯦꯠꯀꯤ ꯁꯦꯟꯖꯥꯗꯤ ꯂꯩꯇꯕꯅ ꯑꯍꯥꯎ ꯑꯊꯨꯝ ꯈꯪꯗ ꯂꯩ ꯑꯁꯦ ꯇꯨ ꯍꯧꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯗꯣꯏꯔ ꯈꯪꯗꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯗ." "ꯑꯆꯥ, ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯂꯣꯏꯁꯜꯂꯣ ꯂꯤꯂꯥꯒꯤ ꯅꯤꯡꯊꯧ ꯁꯥꯕ." ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇ꯭ꯔꯕꯁꯨ ꯉꯥꯏꯍꯥꯛ ꯉꯥꯡꯖꯔꯕꯁꯨ ꯀꯥ ꯍꯦꯟꯕ ꯇꯧꯗꯅ ꯇꯣꯃꯩꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯃꯩꯗꯨ ꯋꯥꯈꯜ ꯈꯔ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯇꯥꯕ ꯍꯧꯔꯛꯈꯤ ꯇꯣꯃꯩꯗꯨ꯫ ꯇꯣꯃꯩꯅ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯕꯗ ꯂꯩꯃꯗꯨ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤꯒꯨꯝ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯡ ꯀꯌꯥ ꯆꯠꯈ꯭ꯔꯦ꯫ ꯌꯦꯟ 5-6ꯇ ꯂꯣꯏꯔꯝꯕ ꯂꯩꯃꯗꯨ ꯉꯁꯤꯗꯤ ꯇꯣꯃꯩꯅ ꯌꯦꯡꯒꯣꯟ ꯃꯊꯛ ꯃꯈꯥ ꯁꯥꯔꯗꯨꯅ ꯌꯦꯟ 100-100 ꯂꯣꯏꯕ ꯉꯝꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯖꯔ ꯖꯔ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯀꯜꯂꯛꯄꯤ ꯊꯥꯒꯣꯏꯅ ꯍꯦꯟꯅ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯊꯥꯒꯣꯏꯅ, "ꯑꯩꯁꯨ ꯌꯦꯟꯁꯦ ꯈꯔ ꯂꯣꯏꯗ ꯌꯥꯗꯦ. ꯃꯥꯅꯗꯤ ꯑꯁꯨꯛ ꯊꯨꯅ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯂꯒ ꯑꯩꯗꯤ ꯀꯔꯤꯒꯤ ꯄꯥꯏꯔꯣꯏ?" ꯑꯁꯨꯝꯅ ꯊꯥꯒꯣꯏꯁꯨ ꯌꯦꯟ ꯂꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯃꯍꯣꯏꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯦꯟ ꯃꯌꯥꯝꯗꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯍꯣꯏꯗꯣꯛꯂꯝꯃꯤ ꯂꯩꯃꯅ꯫ ꯃꯗꯨꯗ ꯊꯥꯒꯣꯏꯒꯤ ꯌꯦꯟꯗꯨꯁꯨ ꯍꯣꯏꯗꯣꯔꯛꯂꯝꯃꯤ꯫ ꯊꯥꯒꯣꯏꯅ ꯂꯩꯃꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ, "ꯍꯦ, ꯁꯣꯝꯗ ꯆꯪꯉꯨꯅꯦꯍꯦ, ꯆꯪꯉꯨꯅꯦ ꯁꯣꯝꯗ." "ꯑꯣ, ꯆꯪꯗꯤ ꯆꯪꯈ꯭ꯔꯦ, ꯑꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ." "ꯑꯣ, ꯑꯩꯒꯤ ꯃꯌꯥꯡ ꯀꯪꯕ ꯌꯦꯟ 10ꯃꯨꯛꯁꯤ ꯃꯥꯒꯤ ꯌꯦꯟ ꯃꯔꯛꯁꯤꯗ ꯌꯥꯎꯈ꯭ꯔꯦ." ꯂꯩꯃꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯦꯟꯁꯤꯡ ꯑꯗꯨ ꯍꯣꯏꯖꯤꯟꯒꯦ ꯇꯧꯕꯗ ꯊꯥꯒꯣꯏꯅ, "ꯉꯥꯏꯈꯣ, ꯂꯩꯃ, ꯑꯩꯒꯤ ꯌꯦꯟꯁꯤꯡꯗꯣ ꯍꯥꯟꯅ ꯍꯣꯏꯖꯟꯈꯤꯒꯦ." "ꯏꯆꯦꯒꯤ ꯌꯦꯟ ꯌꯥꯎꯕ꯭ꯔꯣ ꯁꯤꯗ? ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯌꯦꯟ ꯃꯁꯤꯡ ꯍꯦꯜꯂꯤꯁꯦ? ꯀꯨ ꯂꯥ." ꯁꯨꯝꯅ ꯌꯦꯟ ꯑꯆꯧꯕ ꯈꯔ ꯈꯜꯂꯒ ꯃꯥꯒꯤꯗ ꯍꯣꯏꯖꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ, ꯀꯩꯅꯣ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯦꯟꯅꯤ ꯀꯩꯅꯣ." "ꯃꯄꯨ ꯑꯩꯅ ꯀꯧꯕꯗ ꯀꯨ ꯍꯥꯏꯕꯗ ꯃꯌꯨꯝꯂꯣꯝꯗ ꯆꯪꯖꯔꯛꯂꯤꯕ ꯌꯦꯟꯁꯤꯕꯨ ꯑꯩꯒꯤ ꯌꯦꯟꯁꯤꯕꯨ ꯅꯪꯒꯤ ꯌꯦꯟꯅꯦꯗꯤ ꯀꯩꯅꯣ? ꯅꯪꯒꯤꯅꯤ ꯀꯥꯏꯗꯤ ꯀꯩꯅꯣꯕ? ꯇꯧꯉꯝꯕꯤ, ꯄꯩꯁꯥ ꯈꯔ ꯅꯃꯤꯠꯇ ꯎꯕꯗꯨꯗ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯅꯪ." "ꯀꯩꯅꯣ ꯏꯆꯦ,
ꯃꯤꯒꯤ ꯌꯦꯟ ꯃꯔꯛꯇ ꯏꯆꯦꯒꯤ ꯌꯦꯟ ꯃꯌꯥꯝ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕ ꯈꯔ ꯊꯥꯖꯤꯜꯂꯛꯂꯒ ꯃꯤꯒꯤ ꯋꯥꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯛꯂꯤꯕ ꯄꯨꯞ ꯄꯨꯞ ꯂꯥꯎꯕ ꯌꯦꯟ ꯑꯁꯤ ꯏꯆꯦꯒꯤꯅꯤ ꯍꯥꯏꯗꯤ ꯈꯠꯅꯕ ꯍꯧꯒꯦ ꯊꯧꯔꯥꯡꯂꯤꯕ꯭ꯔꯣ ꯏꯆꯦꯅ? ꯍꯦ ꯁꯦ ꯁꯤ ꯑꯩꯒꯤ ꯌꯦꯟꯅꯤ. ꯁꯤꯒꯤ ꯃꯆꯥꯁꯦ ꯅꯪꯒꯤꯅꯤ. ꯑꯣ ꯀꯩꯅꯣ ꯏꯆꯦ, ꯑꯗꯨ ꯅꯪꯒꯤ ꯌꯦꯟ ꯅꯠꯇꯦ. ꯑꯣ ꯑꯗꯨꯗꯤ ꯁꯤ ꯐꯔꯕ꯭ꯔꯥ ꯑꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯟ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯍꯩꯗꯠꯇꯨꯅ ꯍꯥꯠꯂꯤ. ꯊꯥꯒꯣꯏꯅ ꯈꯨꯗꯛꯇ ꯌꯦꯟ ꯑꯆꯧꯕ ꯑꯗꯨꯕꯨ ꯃꯉꯛ ꯄꯥꯏꯔꯒ ꯂꯩꯃꯥꯏꯗ ꯍꯩꯗꯠꯇꯨꯅ ꯍꯥꯠꯄꯗꯨꯗ, ꯍꯤꯡꯆꯥꯕꯤ, ꯅꯪꯗꯤ ꯅꯄꯣꯠ ꯅꯠꯇꯕꯅꯤꯅ ꯃꯤꯒꯤ ꯃꯄꯣꯠꯁꯦ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯠꯄ ꯉꯝꯃꯤꯅꯦ. ꯅꯨꯡꯁꯤ ꯍꯩꯇꯕꯤ ꯍꯤꯡꯆꯥꯕꯤ. ꯊꯥꯒꯣꯏꯗꯤ ꯖꯤꯕ ꯑꯗꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ. ꯃꯔꯝꯗꯤ ꯃꯥꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄ ꯅꯠꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯟꯗ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯑꯣꯡ ꯈꯣꯡꯅ ꯀꯞꯇꯨꯅ, ꯏꯆꯦ, ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯤꯡꯆꯥꯕꯤ? ꯑꯣꯟꯊꯣꯛꯄꯅꯤꯗ, ꯌꯦꯟꯁꯤꯕꯨ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯠꯂꯦꯕ. ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄ ꯌꯦꯟ ꯄꯣꯞ ꯄꯣꯞ ꯂꯥꯎꯕꯁꯦ ꯃꯥꯅ ꯊꯥꯗꯨꯅ ꯍꯦꯛꯇ ꯍꯥꯠꯄ ꯉꯝꯃꯦꯕ. ꯍꯤꯡꯆꯥꯕꯤ! ꯍꯦ, ꯀꯔꯤ? ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯀꯥꯏꯗꯤ? ꯍꯨꯔꯥꯟꯕꯤ, ꯄꯣꯠꯌꯣꯟ ꯌꯣꯟꯕꯤ, ꯌꯣꯜꯂꯒꯇ ꯆꯥꯕꯤ. ꯅꯪꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯂꯧꯕꯤꯔꯤꯕ ꯑꯩꯉꯣꯟꯗ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ, ꯍꯦ ꯃꯤ ꯃꯁꯛ ꯈꯪꯗꯕꯤ! ꯑꯍꯥꯌꯣ! ꯀꯔꯤ? ꯑꯩꯕꯨ ꯄꯣꯠꯌꯣꯟ ꯌꯣꯟꯕꯤ ꯀꯥꯏꯅ? ꯑꯣ, ꯅꯪꯅ ꯅꯝꯖꯥ ꯅꯝꯊꯤꯛꯄꯅ ꯂꯧꯕꯗꯣ ꯅꯪꯒꯤ ꯑꯣꯏꯖꯕꯈꯛ ꯈꯜꯂꯒ ꯄꯣꯠꯆꯩ ꯂꯩꯕꯤ. ꯑꯣ, ꯄꯣꯠꯌꯣꯟ ꯂꯧꯕꯤ, ꯍꯨꯔꯥꯟꯕꯤ, ꯍꯤꯡꯆꯥꯕꯤ. ꯁꯤ ꯍꯥꯏꯅꯔꯗꯨꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ. ꯆꯤꯟꯅ ꯈꯠꯅꯔꯝꯕꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯨꯅ ꯃꯁꯝ ꯐꯣꯏꯅꯔꯛꯏ. ꯃꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯃꯩ ꯊꯣꯛꯂꯛꯇꯨꯅ, ꯇꯣꯛꯑꯣꯅꯦ, ꯌꯥꯔꯦꯅꯦ ꯂꯩꯃ ꯅꯪꯕꯣ, ꯂꯧꯖꯔꯁꯅꯨ. ꯇꯣꯛꯑꯣꯅꯦ ꯅꯪꯕꯣ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯃꯩꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯖꯤꯜꯂꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯂꯩꯃꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯍꯤꯡꯆꯥꯕꯤꯗꯣ ꯅꯝꯗꯅ ꯃꯥꯅ ꯍꯦꯛ ꯃꯥꯒꯤ ꯌꯦꯟꯁꯨ ꯅꯠꯇꯕꯗꯣ ꯍꯦꯛ ꯂꯧꯈꯤꯗ, ꯏꯈꯨꯠꯇꯒꯤ ꯍꯦꯛ ꯃꯨꯟꯈꯤꯗ, ꯍꯤꯡꯆꯥꯕꯤ ꯃꯍꯥ ꯍꯨꯔꯥꯟꯕꯤꯗꯣ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯊꯥꯒꯣꯏ ꯌꯦꯟ ꯐꯖꯕ ꯈꯜꯂꯒ ꯂꯧꯍꯧꯔꯕꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ. ꯌꯦꯟꯁꯦ ꯈꯔꯒ ꯍꯥꯞꯆꯤꯜꯂꯒꯦ, ꯑꯗꯨꯗꯤ 30 ꯍꯥꯞꯄꯒꯦ, ꯌꯥꯔꯦ. ꯅꯣꯡꯃꯗ ꯌꯦꯟꯕꯤ 10 ꯑꯁꯤꯅ ꯌꯦꯔꯨꯝ 9ꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯛꯏ. ꯌꯦꯟ 30 ꯍꯥꯞꯆꯤꯜꯂꯗꯤ ꯅꯣꯡꯃꯗ ꯌꯦꯔꯨꯝ 20-30ꯗꯤ ꯁꯣꯏꯗꯅ ꯀꯣꯛꯂꯅꯤ. ꯏꯆꯥꯅ ꯆꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯕꯁꯨ ꯌꯥꯔꯦ. ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯥꯒꯣꯏꯅ ꯌꯦꯟ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯝꯃꯤ, ꯂꯩꯃꯒꯤ ꯃꯇꯧ ꯇꯝꯂꯗꯨꯅ. ꯆꯍꯤ ꯑꯗꯨ ꯊꯥꯒꯣꯏꯅ ꯌꯦꯟ ꯃꯁꯤꯡ ꯌꯥꯝꯅ ꯂꯣꯏꯕ ꯆꯍꯤꯅꯤ. ꯅꯣꯡ ꯌꯥꯝꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯈꯥꯛ ꯑꯔꯥꯎ ꯊꯦꯡꯂꯒ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯝꯃꯤ ꯆꯍꯤ ꯑꯗꯨ. ꯌꯦꯟꯒꯤ ꯁꯦꯕꯥꯁꯨ ꯇꯧꯅꯤꯡꯗꯕꯤ ꯃꯥꯅ ꯁꯦꯟꯗꯣꯡꯒꯤꯗꯃꯛ ꯈꯟꯗꯨꯅ ꯌꯦꯟ ꯃꯌꯥꯝꯗꯨ ꯂꯣꯏꯔꯤꯕꯅꯤ. ꯑꯍꯤꯡ ꯆꯨꯞꯄ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ. ꯁꯣꯝꯗꯅ ꯂꯩꯃꯗꯤ ꯅꯣꯡ ꯈꯤꯇꯪ ꯆꯨꯔꯛꯄꯗ, ꯅꯨꯄꯥ, ꯊꯥꯎꯃꯩ ꯂꯥꯟꯇꯦꯟ ꯑꯅꯤꯁꯦ ꯁꯣꯝꯗ ꯊꯅꯝꯃꯒꯦ. ꯇꯨ ꯑꯗꯨꯒꯤꯗꯣ ꯏꯪꯕ ꯃꯥꯜꯂꯦ. ꯋꯥꯏꯗꯣ ꯈꯔ ꯌꯥꯝꯅ ꯍꯩꯖꯤꯟꯕꯤꯔꯝꯃꯣꯁꯦ. ꯍꯣꯏ, ꯅꯪꯅ ꯃꯔꯣꯜ ꯑꯃꯅꯦ, ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯀꯟꯁꯤꯜꯂꯛꯄꯅꯦ. ꯌꯦꯔꯨꯝ ꯀꯣꯜꯂꯤꯕ ꯑꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯑꯣ, ꯑꯁꯤꯗꯤꯅꯦ ꯂꯦꯡꯉꯨꯔꯅꯨ, ꯑꯩꯅ ꯐꯖꯅ ꯁꯦꯝꯂꯒ ꯀꯣꯜꯍꯟꯈ꯭ꯔꯕꯅꯤ. ꯑꯗꯣꯝꯗ ꯆꯪꯕꯤꯔꯨꯔꯅꯨ, ꯊꯣꯛꯂꯛꯑꯣ. ꯑꯁꯨꯝꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕꯒꯨꯝ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯡꯒꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤ. ꯅꯣꯡ ꯉꯥꯜꯂꯕꯗ ꯊꯥꯒꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯥꯒꯤ ꯌꯦꯡꯒꯣꯟꯗꯨ ꯏꯁꯤꯡ ꯈꯔ ꯊꯨꯝꯖꯤꯜꯂꯒ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯅ ꯆꯣꯠ ꯈꯔ ꯂꯥꯎꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯌꯦꯟ ꯈꯔꯁꯨ ꯁꯤꯔꯝꯃꯤ. ꯍꯩꯃꯥ, ꯌꯦꯟꯁꯤꯗꯤ 7-9 ꯁꯤꯔꯦꯗꯅ. ꯑꯁ, 10 ꯑꯃꯁꯨ ꯈꯞ ꯆꯤꯡꯂꯦꯅꯦ. ꯃꯁꯤꯗꯤ ꯄꯣꯛ ꯍꯦꯛ ꯊꯥꯔꯒ ꯍꯥꯠꯇꯣꯛꯀꯦꯗ, ꯈꯪꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯊꯥꯒꯣꯏꯅ ꯌꯦꯟ ꯃꯌꯥꯝ ꯑꯗꯨ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯗꯠꯇꯨꯅ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯝꯃꯤ. ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯔꯝꯕ ꯌꯦꯟꯁꯤꯡ ꯑꯗꯨ ꯄꯗ꯭ꯔꯥꯛ ꯂꯣꯏꯅꯃꯛ ꯁꯤꯈꯤ. ꯃꯤꯅ ꯇꯧꯅꯩ ꯍꯥꯏꯗꯨꯅ ꯍꯩꯁꯨ ꯍꯩꯇꯅ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯐꯟ ꯍꯦꯛ ꯆꯣꯡꯁꯤꯟꯗꯨꯅ ꯁꯦꯟꯗꯣꯡꯒꯤꯗꯃꯛ ꯂꯂꯣꯜꯂꯨꯕ ꯊꯥꯒꯣꯏ ꯉꯁꯤꯗꯤ ꯃꯍꯥꯝ ꯇꯥꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯂꯩꯃꯗꯤ ꯍꯥꯟꯅꯒꯨꯝ ꯌꯦꯟꯁꯤꯡ ꯑꯗꯨ ꯐꯖꯅ ꯂꯣꯏꯔꯝꯃꯤ. ꯂꯩꯃꯒ ꯊꯥꯒꯣꯏꯒꯗꯨ ꯍꯧꯖꯤꯛꯇꯤ ꯈꯃꯨꯛ ꯇꯧꯅꯔꯝꯃꯤ. ꯂꯩꯃꯒꯤ ꯃꯐꯝꯗꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯤꯒꯤ ꯃꯤꯡꯊꯣꯜꯁꯨ ꯐꯪꯂꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ ꯊꯥꯒꯣꯏꯗꯨ. ꯀꯔꯤꯁꯨ ꯅꯠꯇꯕ ꯍꯦꯛ ꯊꯦꯡꯅꯔꯕꯁꯨ ꯀꯧꯅꯕ ꯉꯝꯗ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯊꯥꯒꯣꯏꯅ ꯆꯦꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯌꯦꯟ ꯍꯨꯔꯥꯟꯕꯤ ꯊꯥꯒꯣꯏ, ꯂꯂꯣꯜ ꯁꯦꯟꯁꯨ ꯂꯩꯇ ꯌꯥꯝꯅ ꯋꯥꯅ ꯃꯔꯥꯏ ꯆꯥꯏꯊꯅ ꯌꯦꯟ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜꯗꯤ ꯀꯣꯛꯇ ꯂꯦꯟꯈꯤꯔꯝꯃꯤ꯫